पाउचेदी युम्फम ओइबा मरुइबा पाउ खरा अपडेट तौजरी मणिपुर अहनब डोज की वैक्सीन कापगी सांग चादा 85.3 यौखरे मणिपुर कोविड-19 लाइचर असि थेंगनब ngamnanaba lengang lokulaktiba khongthang singi manungta amu oiriba covid vaccine kapthokgi sang manipur da tamna wangkhalakle ngarang phopuda manipur da vaccine ahanba dose kapagi sang chada 85.3 yaukhre manipur lega ke covid vaccination report ki matungina july 19 phopuda manipur da covid vaccine anisub dose kapthokraba mi masing lakh malising marfutra manga chong bodraga mapan anisub dose kapkhroba mi ki masing asi chada 9.97 khak tamak ngaire Manipur की वैक्सीन काप यारब अपन बमीसिंग चीफ इलेक्टोरल ऑफिसर मणिपुर की डाटा युम्फम और मसागी सही तारा कनिपान की मतक म्यूसिंग लौरीबने स्टेट की वैक्सीन कापथोप यारब मी मसिंग लाख तारा मपल लिसिंग यांखै कनिपान सुपना मरफुग तरेने स्टेट की अहब अनिसुब डोज की वैक्सीन कापथोख्रब मी की मसिंग पुनः लाख तारा निथोई लिसिंग हुम्फुद्रा मंगा सौख्रे स्टेट की इम्फाल वेस्ट डिस्ट्रिक्ट गरम फोबद म्यूई लाख होम लिसिंग कुंतरुक सुपना कुंथ्रागा तरुक वैक्सीन कापथोख्रे मसिगी मनुंग लाख अनि लिसिंग हुम्फुद्रा मरी सुपना हुम्फुगा मरी अहब डोज अमदे म्यूई लिसिंग यांखै मथोई चापन हुम्फुद्रा निथोइना अनिसुब डोज कापख्रे इम्फाल ईस्ट की पुनः म्यूई लाख अनि लिसिंग हुम्फुगा मंगा चनिपान निफुगा मरी वैक्सीन कापथोख्रिबगी मनुंगदा म्यूई लाख अनि लिसिंग कुनगा निथोइ चामरी यांखै हुमदोइना अहब डोज अमदि म्यूई लिसिंग निफुमदोइ चहुम मरफुद्रा मथोइना अनिसुब डोज कापथोखे बिष्णुपुर डिस्ट्रिक्ट की म्यूई लाख अम लिसिंग तरागा तरे चतुक हुम्फुद्रा तरुक वैक्सीन कापखिबगी मनुंगदा लाख अम लिसिंग मरी चामरी हुम्फुगा मपन्ना अहब डोज अमदि अनिसुब डोज ता म्यूई लिसिंग तरागा निथोइ चट्रे सुमना तरेट कापथोखे चांदेल डिस्ट्रिक्ट की म्यूई लिसिंग कुंथ्रा चामरी कुनगा मरी वैक्सीन कापखि मनुंगदा म्यूई लिसिंग कुलुमदोइ चतुक हुम्फुद्रा मथोइ अमदे म्यूई लिसिंग तरुक चट्रे यांखै हुमदोइना अनिसुब डोज कापखे सोसानपुर डिस्ट्रिक्ट म्यूई लाख अम लिसिंग तरा चामरी कुंथ्रागा निथोइ वैक्सीन कापखि मनुंगदा लिसिंग मरफुद्रा निथोइ चनी कुंथ्रागा निपान अहब डोज म्यूई लिसिंग तरागा निपान चामगा मरफुद्रा मरीना अनिसुब डोज कापख्रे जिरीबाम डिस्ट्रिक्ट की म्यूई लिसिंग कुनगा तरुक चामगा हुम्फुद्रा तरेट वैक्सीन कापख्रे मसिगी मनुंगदा म्यूई लिसिंग कुलुमदोइ चट्रे यांखैगा निथोइना अहब अमदि म्यूई लिसिंग अनि चनिपान कुनगा मंगाना अनिसुब डोज कापख्रे काक्सिंग डिस्ट्रिक्ट की म्यूई लिसिंग हुम्फुद्रा तरुक चट्रुक वैक्सीन कापखिबगी मनुंगदा म्यूई लिसिंग हुम्फुगा तरेट सुमना कुलुमदोइना अहब डोज अमदि म्यूई लिसिंग मापन चामगा हुम्फुद्रा तरेट अनिसुब डोज कापख्रे कामजोंग डिस्ट्रिक्ट की म्यूई लिसिंग तरा चामपन तराग हुमदोइ वैक्सीन कापथोखिबगी मनुंगदा म्यूई लिसिंग निपान चामरी निफुगा मरीना अहब डोज अमदि म्यूई लिसिंग अमगा चामपन हुम्फुगा मपन्ना अनिसुब डोज कापख्रे कांगपोक डिस्ट्रिक्ट की म्यूई लिसिंग कुंथ्रागा तरेट चट्रे सुमना अम पॉजिटिव ओइबगी मनुंगदा म्यूई लिसिंग कुंथ्रा मथोइ चनिपान यांखै तरेट अहब डोज अमदे म्यूई लिसिंग मंगा चनिपान निफुगा मरीना अनिसुब डोज कापख्रे नोने डिस्ट्रिक्ट की म्यूई लिसिंग तरागा निपान चनी तरागा तरेट वैक्सीन कापथोखिबगी मनुंगदा म्यूई लिसिंग तरा मरी चामगा तरागा मथोइना अहब डोज अमदे लिसिंग अहुम चट्रे सुमना तरुकना अनिसुब डोज कापथोख्रे फेरजोल डिस्ट्रिक्ट की लिसिंग तरागा निथोइ चामपन मरफु वैक्सीन कापखिबगी मनुंगदा म्यूई लिसिंग मापन चामपन कुंथ्रागा मथोइना अहब डोज अमदि म्यूई लिसिंग अहुम सुमना निफुगा मापन्ना अनिसुब डोज कापख्रे सेनापति डिस्ट्रिक्ट की म्यूई लिसिंग कुनगा निपान सुमना कुंथ्रागा मरी वैक्सीन कापथोखिबगी मनुंगदा म्यूई लिसिंग कुलुमदोइ चामपन तरुक तरागा तरुकना अहब डोज अमदि म्यूई लिसिंग मरी चामगा तरागा निपान अनिसुब डोज कापख्रे तमेंगलोंग डिस्ट्रिक्ट की म्यूई लिसिंग तरागा मापन चहुम मरफुगा मापन वैक्सीन कापथोखिबगी मनुंगदा म्यूई लिसिंग तरा मंगा चतुक कुलुमदोइना अहब डोज अमदि म्यूई लिसिंग अहुम चट्रेट हुम्फुगा तरुकना अनिसुब डोज कापथोख्रे आइरे टेक्नोपल डिस्ट्रिक्ट की म्यूई लिसिंग कुनगा मंगा चनी मरफुद्रा निथोइ वैक्सीन कापथोखिबगी मनुंगदा म्यूई लिसिंग कुनमाथोइ सुपना कुंथ्रागा निपान अहब डोज अमदे म्यूई लिसिंग मरी चनी यांखै मरीना अनिसुब डोज कापथोख्रे थौबल डिस्ट्रिक्ट की म्यूई लिसिंग अमगा थौबल डिस्ट्रिक्ट की म्यूई लाख अम लिसिंग निफुगा तरुक चट्रेट निफुगा निथोइ वैक्सीन कापथोखिबगी मनुंगदा म्यूई लाख अम लिसिंग कुनगा निपान चाम मरफुद्रा मंगाना अहब डोज अमदि म्यूई लिसिंग तरागा निपान चामगा निफुगा तरेना अनिसुब डोज कापख्रे उखरुल डिस्ट्रिक्ट की म्यूई लिसिंग कुनगा निथोइ चनी मरफुद्रा तरेट वैक्सीन कापखिबगी मनुंगदा म्यूई लिसिंग तरागा तरेट चतुक कुन्ना अहब डोज अमदि म्यूई लिसिंग मरी चतुक हुम्फुद्रा तरेटना अनिसुब डोज कापथोख्रे आइरे अमरोमदा चांदेल डिस्ट्रिक्ट की सिंगतोम विलेज दा लेबा वैक्सीन कापथोकपा यारबा म्यूई खुदिमक वैक्सीन कापथोकपा अहब खुल अरपदा चीफ मिनिस्टर एन बिरेन थागतपा फोंदोरकले मसिगी थबक असिबो माइ पाखनदब होनबदा थौथांग लौरिबा डीसी चांदेल एसडीओ sakpi karong CML चांदेल हेल्थ वर्कर्स अमदि विलेज अथॉरिटी वसिंग थानिंगै ओइबा थबक असि पांथोकपगिदमक चीफ मिनिस्टरना थागतपा फोंदोरकले
social media da upload torok post amada se minister na mari leina basing bathagat pa phangdokpaga loinana masigi thabak thorom sing asida joint task force jau youth organization amadi jau sangnong pang polpin sing bada lokhiba polpin sing bada lokhiba thodang atu basu se minister na thagat pa phangdoke nagalam da malem da covid-19 sang hen hengalak pada WHO na section warol pikre thasi ki taraka mapandagi aroiba saruk phawbaki marung da malem gi oina covid-19 dauna positive hoiba asi positive hoiba amadi sibagi sang hengalak pa loina na World Health Organization WHO ki mekete gi malem ge labak singna laichat asidi ki ngak tok da section warol phangdokre aire wafam masigi mari leina da WHO na thador pa cherhol bagi matungina July gi aroiba chayul da malem gi oina covid-19 na maram oidan mioi Lising humpuga mapan daw na siki amari sibigi sang asi sa taraka mapan engalakhe loina da ariba chayul asida malem gi oina daw na positive hoibagi masing billion 3.8 hengalakre naw na positive hoiba amadi daw na siriba masing asi Apple America amade South East Asia gi lebak sing da oire Salibat tha asi hauki ba chayul sing gi yengna bada aroiba chayul asida malem gi oina positive hoibagi sang asi sa da nipan engalakre Maka tarakpa atup pau amadana KS loketna Mirabai da lupa lakh ma khusinakre Tokyo Olympic Games da weightlifting the silver medal panglakraba saiko Mirabai chanu da wangkoi Asia NPB gi merep oikiba khuraijam loken lupa lakh ama kisan pam khusinakre Tokyo Olympics da Mirabai na silver medal hek phangbaga harawa phangdok la da tongge lamda masigi sanari sing puning thogat po ina Mirabai da lupa lakh ama kisel ki mana khusinagani hala law thokraba tungda loken nga si Nongpok kaksing da leba Mirabai gi jum da chatra senpam adu khusina ke bane senpam adu khusina ruduna khuraijap loken ai mak masa maksu lairba ibung amada gi horak laga volleyball sanroi am oina manipur gi mot chilaka national ki championship ke da saruk ya duna lakhi bane sel thum gi awaba ke amek nariba ibung amada gi horak laga Mirabai chanuna Tokyo Olympics ta India gi hanba medal logduna account hawduk ta manipur khak tana tana India gi michat purak bangamba asidam haki meki gi apen ba amadi nugai ba phongdok ba kaloinana Mirabai chanu dulu palak amma ki senpam asi khusina ke bane mak sel faire leire ai bagi senpam asi pi banate Mirabai ki tong ki punsire hena bapung phana thongna lenten purak tona lamda masi bamalem da chaktak pangam na bagi bapung ning thogat bane ai ke kumjali singani taraga taruker yo Olympics ta maithi pat nanglaba matung ta hanbalai tana khona duna Tokyo Olympics ta medal logdaba yade ai don sangchila ke ba maki thongna adu badhagat bapang dokle ai ke Mirabai na malem gi lebak sing ki mamang ta Manipur bu hena wang pa thak ta phokhalle Makhatana Mirabai na Paris Olympics the gold medal logduna lakbo oirasunu aina mangna makhata ke Taliban chumnagi misam singni military lup singna te haina Imran Khan phongdokre Taliban asi military lup singumba kharana te aduba makhoi se chumnagi misam singni aina Pakistan ki Prime Minister Imran Khan phongdokre Lebak popo namiki numidang da sandoki ba PBS News awar ko unaki ba amadangam khaida Afghan refugee million ahum leira ka lebak asina makhoi ba karam Tanaba Khali Angbada Prime Minister Khana Pakistan da leirba Afghan refugee million ahum asi ambadi Taliban fighters sing ethnic group oina Pakistan sing ni aike Auzemi lak maga gi camp sing lei mi lak amagi camp sing lei aduga Taliban asi military organization kumbana te makoi chumna gi micham sing ne harba camp sing asi da micham sing khara leiba tarabdi makoi Pakistan karamna tan gadore bano nakoi na makoi bo century sing ne karamna ai gador ban ai namang ne yetke Pakistan da Taliban ki soingam da lepham sing lai abagi matang da hangbada hariba soingam da mafam sing hariba du kadai da lebagi haina Prime Minister aduna pakhum bike Pakistan da refugee oina leiba miyoi million ahum asi Taliban ki su oiriba ethnic group aduma ki miyoi sing ngaktani aire Taliban bo military gi oina sen gi oina amasong intelligence ki oina Afghanistan government ki mayukta sathaba makhoi gi landa tenbang haina Pakistan bo matam sangnadigi maran sirakibani atuba Imran Khan adukuma siriba maran singa do Yamna sathina chumdaba amani ana kaktatke United States ki New York da lising ani amagi September taraga mathoi da thoki ba thodok adu da Pakistan ga karigamba amata pari leina drabasu Afghanistan da US na landara ki ba adugi matung da Pakistan ni lising kya ki ponsi mangre UN Security Council gi damak thorang to report amagi matung ina ngam kai ki Afghan thangban nakanda Tehrik-i Taliban Pakistan TTP gi lalhoba lising tor klom tabak tawre TTP na Pakistan में उत्तर ले बगी अकंग नबा पांडम सिंह ले अदब अफगान फोर्स में उत्तर अफगानिस्तान मनुंग द अफगान तालिबान लालो बसिंग बुसु सागोल एंड UN analytical support and sanctions monitoring team के रिपोर्ट अतुन आइके मैग्नीट्यूड 8.2 की ज्वार आगरे अलास्का की ख्वाइदिक चौबा सिटी एस्कोरेस दगी माइल समागारम लापा अपिक खुंगांग
Perival de Jumsagaisa 0615 GMT Sagol Sengi Nungtil Pung Tara Minute Tara Mangada Magnitude 8.2 Kanba Juar Agre US Government National Tsunami Warning Center na South Alaska amasung Alaskan Peninsula gidamakta kudakta Tsunami Alert Amatogre An badamang tan ngai oiba samudra gi ithat ipom singki warning tauki pung anirong gi tungda anoba pa ong pira na lakpa ya ba tsunami ge khwaidagi wangba adu tide level singki mathakta phut ama jokta ba yai aike Alaska ki samudra torban pading dam yoi lising tar leiba Kodiak ko ba ithat amada tsunami warning ki silent khongke yuar toina hagan ba Pacific Ring of Fire ki mathakta Alaska lai dising amaga champon humpuga mari ki Mars standard America da hojuk babu ki manungda khwaidagi kanba oina Alaska da magnitude 9.2 ki juar ahake TIS Muiba Nava Fagat na Ancham na Pung Amalaichon Tauram Pang Tokadore. NSN GPRN gi Ato Kiloncher TS Muiba gi Anaba Tuna Amasong. Mapung Pana Pagat na Baginamakta All Naga Students Association Ancham na Masage. Constituent Unit Sing Subordinate Body Sing Amasong Association ki Chanier Singapuna. Haying July Contra da Pung Amalaichon Tauram Pang Tokani Aire. Ansangge President Tertung Wanglar amasung General Secretary AC Thotsu na kodik putu na thadorak pat jarol amagi matungina. Naga political issue ki matang Nagaland ki Parliamentary Core Committee na lokolak lepa khongthang kasi mahiroy amasung narol sing apun ba konsen na sawatli lam amasung makoy ki matang ti ikay kumnani ngai oiba amasung political amasung logical solution amapurok na bagi matang da kena ba puna bako kanana bandaga national political leader sing na khona bagi damakta naga mahiroy loop asina nongai pa phongdorak le. Myanmar da pusin na pathorang toramba hidak langthang sik phare morida lalut iti ki thabak tawba mioi khara na Myanmar rom da jang na sandorok lepa COVID-19 gi lachat thengna bada sinaga da bajaw la hidak langthak sing narul da pusin na bakhona ramba hidak langthak kyamro Imphal Police Station gi OC en gi osana luching batim amra ngasi phare pawsen hai ngasi nung tilpung aba cabinet ni forum tabada centro kar amada hidak langthak ki polam singa tu haplaga hatarom da gi thoruk tana morida pusin na bakhona ramba ne Karadu kamda cek tahu rupa medical ki box ani yarom ke box ani itu da Rosinox humpu ki pes samri Magnalox nifu ki pes sahum yarom ke hidak langtak sing adu purak ba Firoz Khan ko ba driver amma examine tahu da makhatan hidak ka pa cartoon box hidak hap ba cartoon box taru phagat pangam ke har ba cartoon box taruk adu ka gwa sorok he bum laikai deki akoi jim tombi ka ba mi amade ki phangmani aire bagatarak pa atopa pau amatna Asam ki Miam Mizoram da Chatana Balengak na Kangan Kre. Asam di Mizoram ki Merakta Lamgi Wahu Gamari Lain akan bamong da Ongkanarak patagi Asam Police Parsen Taruk si Kraba Matong. Asam ki Miam Mizoram da Chatana ba Asam Gabar Penangasi Kangan Kre Aire. Hira masih Gamari Lain Lenga ki Wangang Loi Amana Pangdo ki pada Housing State ani ki Merakta Oriba Pipa masih jamna critical oi maramatuna. Asam ki Miam na batam kara da Mizoram da Satloi dagane. Miam da Mizoram da Satlo batam da Kudong tiba Tok Sing Thorak Paya bagi akiba lai maramna. Asam ki Miam Mizoram da Chatana patangai fadana ating bakara thalok pasu yai aire. Hauji Mizoram da laidona thabak toriba Asam ki citizen sing yamna section da laigada bane. Yarabati batam khara gi ona Asam da alak tu laibana khwaidi gi phaba khongthang oigare. State ani ki marakta hauji oriba fiba si tampangam da maung amada laire. Mizoram da lairiba tongan ba civil society organization sing Asam government ki bathakta tongan ba maral ga sirak ki bakaloina nakal ani ki marakta yengthin han bagi thokthok sing thokhlak pa yabo ba pongkya phongdorakle. Masidagi Asam ki Miam na jamna section na taigada bani ada wangang lui asina bakata na pangdora kiba kaloi na Mizoram da liriba civilian sin Asam ki Miam bot target tauri abasi kauroi da bani aire yam na thuna sandokan ba COVID ki Delta variant na China da saithing piba aure haukiba tha taruk lom asida China da COVID-19 laina laisa sandok pagi sakma phungphana control tawba aura ba matong khangau da na leba ka sigi saruk khara da jamna thuna sandokan ba amade Mapanggal kan ba COVID-19 ke anawa variant Delta sandorak pa thengna kre ana report singna phangdo khiba ka loina na jamna section na laina ba miam da kangan kre aire China ki nongpok thang basaruk da laiba Nanjing amadi COVID ki free zone haida laukthokraba matung city atu da laiba airport da Delta variant ki anawa case ihana na thengna rakibane masina maram oraga China Nanjing ke ngamkai ki saruk sing thengjana ba pherep lauba auke India da ihana handa masak khang ki ba COVID-19 ki anawa variant Delta na malem ki laiba kya da chating pi ba aukre India da Delta variant akan basaitheng piba hokraba matung hauzik Australia da kahina saitheng pirakli laina laichat asi sandok ba hokraba de control to bu wana thok maram da Nanjing da leiba mioi ayam panami pai ba pongnare local authority singya airport ki sarok sing jamna section monitor tawkhiba khaloina na karigumba makhata na sandorok labadi city atu tangai fatana athing basing thamjelak pa yana lai
Maram aduna miyamna jariba makai yamna section laina ba local authority ki maikidagi appeal tawrakle. Amarom da COVID-19 ki matang da US na China ki mukta tokan boba phung kya phong tawrakliba atup akan ba mahung da jaring da ba phong tawkiba kaloina da. Matam pumba da US na China bo malem ki miyam da lan honna na ba khona tuna lai aire. Loan ga mari laina ba namtha ki case da ambience mall ki mafu phare. Lupa crore sani ki bank loan ga mari laina ba namtha ki case amda enforcement director na Sagol senamit da Gurugram da liba abens mall ki mafu phare. Enforcement Director na Directorate na Faraba Ras Singh Gehlot Delhi da liba ED code amata patokani ambience group ke saruk am oriba mall asi komsali sekani tarita sake. Group basigi website ki matungina mall asi de store sani kontra lai. Gehlot chartered accountant amani hansu website atu da palle. ED ki matungina Delhi ki Jamuna Sports Complex manakta 5-star lila Abens Conventions Hotel saki pag marilina komsali singani taraga mapanda idina Gehlot ki mayukta money laundering ki case ma register tauge. Prevention of Money Laundering Act ki makada thisin bada Gehlot amasung mahaki associates na makoina kanton toba company kya ki khudang da hotel project adu kinabuk da bank khara na punda sanction tauke basan phamge. Yamla basaruk hayat ki abasi khanglake aina agency asira phangthorakle. Ani suba post mortem pangthokna da ba asiba haksang lainung dagi lokthokre. Ani suba post mortem pangthokna da bikitamakta UB ki Mainpuri police na dupa amagi asiba haksang lainung dagi lokthokre. Nupa aduna sikiba tha ama makai kanaraga mahaki haksang adu lainung dagi amok lokthokibane. Nupa adu bahat pagi maral sihirba miyoy singda habidagi phongkraba haksang adu lainung dagi amok handokibane. Miyoy adu matanta sijakibani ana ekus na claim tawre. Masagi sahi kuntraga nitoy suraba samsat hokiba jun taraga mga tongan ba kanglup ki oiba mahaka jumlo na ba layba miyoy singna. Pibam thina fuba ga loina na makauri metlaga arkibani ana phongtok na ke. Samsat na mahaki nupi ba fuba da makoy na kham ki ana so ekus sing na claim tawba lay ke. Begding ki manong lupa na kura police station na complaint na mathagat padagi maduda yumpam waraga mi at pagamari layna ba miyoy mari bog taw ke. Begding madu ki ahan ba postmortem report ta mahana siri badu khawri charam Baithatuna sor honba ngamdabadikini aina panke. Adumanima ekoi singna district magistrate Mahendra Bahadur Singh wakatuna. Anisuba postmortem pangthokan pinadaba haijake. District magistrate na mahaki order the doctor Singh panel amana reduk suba ina postmortem pangthokna daba amasong procedure adu video recording tokna daba aike. Sayula sig angan basarukta Agra police na sahi ahong ginapamasa amaki haksak lainung dage. Amuk handokrabane napamasa adu black magic ki thoramda arkebani aina thajanake. Maka tarakpa atopa pau amadana vaccination khaktana Sydney da hojik thamlepa lockdown loisanan bangamloi Prime Minister Khwaidagi chawba city ama oriba Sydney da hojik lockdown thamliba asi lebak adu da sathariba COVID-19 vaccination khaktana loisanan bangamloi an Australia ki Prime Minister Scott Morrison na phangtokhi bakaloina na Delta variant asim hipum khudibang da lingjen manana hodamina pamathutai aire Sydney da lockdown thamjin kibana maram oraga city adu leiripa miyoi singda Chauna awa pipiri adu patangai fatrabadi amuk ana Sydney da lockdown ki matam sangdokriba asi lepak ko ki miyam ki khalaga sangdokhibane lockdown na maram oraga awa patahlaba miyo singi tengbang ki dapak lenga ke maike de hora baja basing honare Sydney da leiriba sahi tara taruk matak ki miyo singi apun bagi manung da supna ki chada taraga tari khaktam COVID-19 vaccine ka pangamle laibaga sida vaccination ki thabak khongjel jangsin bangam da maram oraga laina lachada se sandorak pani haidam yamna phongdok naru ki bawafum adu ki matang da su yamna action na lobaga loinana vaccination ki thabak kumang jangchin hanan thaba khonare rijiu na themchin kre Mary Kom na Tokyo Olympic ta maithi panang kraba Union Minister Kiren Rijiju na themchin kre Kiren Rijiju na ma ki Twitter da thagat lakiba warol amada Mary Kom na na maithi ba asi point amakak ta dani adubo ma ki mafam dadi matam punamakta nag champion amare naki achievement sing asi malem da leriba napi boxer amadana pura pangam kedre nag thona fabi napi amari naki damak India na chawthokli haire Police force ki pham lising taraga manga lobgi process makhasa tharakane coronavirus pandemic ki fibam namaram oidur matam sangna leblakhiba Assam Police Department ki basing jamlaba posting lobagi procedure makhacha thanaba Assam cabinet na warib logre Assam ki Minister Hemanta Biswa Sarma lising dana phamkiba cabinet mifamda Assam Police ki ahangdu leiriba phamsing mention lobagi warib basi amuk khana lokhibane Assam Police Department ki ahangba pham lising taramanga recruit process September amadagi auragane Mifam adu da punna parcel lising taruk chani umbudra legedaba anoba police battalion manga lingkat anaba suware blauke state sigi law and order mental tawda henba strength lan hanaba gidamakta anoba police battalion singa silingkat kadabane
Wafam basi Finance Minister Ajanta Nyokna Twitter post amada phangdorake. Cabinet mifam aduna Assam State Printing and Stationery Department Information and Public Relations Department ga punjinara bagi wafam sakhanaki department anasi punjinara pa matungda anoba body adu Information Public Relations Printing and Stationery Department aina khangdarakani aire miyoi kya suicide tawjaba jabagi singnaba leire indigen Manipur amadi India ki COVID laisat henghalakliba asigi matang miram lebak singda tawriba treatment sing amade akanaba advising logduna lamdam asidagi COVID laisat laksinaba khona haudrabade Manipur laicada si khak tana wakal gi laina ama sandorokna miyoi kya ama masa matan da suicide tawjaba yabagi singnaba leire aina khundrapam kendra development kendra ki spokesperson and design phangdorakle Laisada sina lamdam asigi lekai khul kya da sokalaba imung sida committee asin tembang polam singyan thokpa chaluba kya da awa ana khak natana ekoi covid na siga dora banina samma madi khujin kakningdre irujaba phawwa talle aiba kya yawrakle maram kya singa si leibana AC asigi MLA lokesur ki mi makha da committee ge maikai de polam khara yanba manipur lekak na su covid laisat laksinana ba curfew na sing patam sangna thamba asina maram moraga suraga saba imung kya di matak ta thangala ga ngoba ga pangkha koire kami degi mai degi lengak ta haining basi miyoi ba magi jum da changdaba yadaba chanaba polam phawade khudak tagi pak san yenthok piu natrabadi laichat kirak taduna leba ka sida thas daba kya urakadra aina singnaba leire aina bana makata na phongdorake ato papau amadana matai manau halamle angang di halamre Uttar Pradesh ki khungang amada matai manau amayum sakai sinamita makoi ki meumda halamle matai manau ki haksang chingadu tongan ba phamung singta leramba thengna ke makoi ki Kauri da thang nat len bagi mami leram ke tha tara khakta ngari ba makoi gi masarupa aso engam jawtar leimai da ublaga thengna ke tha tara khakta ngari ba makoi gi masarupa aso engam jawtar leimai da ublam ba thengna ke tawduga do manika pura majra ko bukhongkang amada thoki bane Superintendent of Police Transganga Dawal Jaiswal na permission da phongtor pada matai manau gi haksang sing I marak da tadul liba makoi gi masin manau sing da thengna ke masong Makoi polis ta pau pirake karigidam ta makoi ba alam lebano ai ba khang bangamdre Polis na case asigi matang da thijin ba haure Forensic expert sing jauna senior police officer sing mapam atu da sanction ki amasung investigation pangthoke mihat ba sing na mayum da alamla ba sing adu Devranjan sahi kontra amasung bhaki loinabi Ranjana sahi kunipan churabine Arwi da content sing asigi maru ba pau khara asiba pau damjari ba Manipur local news YouTube channel amade Facebook page asidagi yang biri bu punama pathaga sari channel asina dom da kanarabadi Subscribe to video subscribe to video like and share to suka video punama po amukan thagasari